ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯁꯥꯅ ꯃꯁꯂꯥ ꯅꯨꯡꯁꯥꯒ ꯇꯧꯗꯅ ꯑꯀꯟꯕꯤ ꯃꯣꯔꯣꯛ ꯁꯥꯗꯅ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯉꯔꯥꯡꯒꯤꯅꯤ ꯄꯨꯝꯗ꯭ꯔꯤ ꯑꯗꯩꯗꯤ ꯁꯦ ꯍꯦꯛꯇ ꯀꯥꯎꯏꯅꯦ ꯃꯌꯥꯝ ꯆꯦꯡꯒ꯭ꯔꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏ ꯅꯤꯡꯁꯤꯡꯉꯝꯅꯤ ꯉꯁꯥꯏꯗꯤ ꯐꯖꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯝꯕꯅꯤꯅꯦ ꯃꯌꯥꯝ ꯊꯣꯡꯕꯩꯁꯨ ꯇꯣꯉꯥꯟꯅ ꯍꯥꯞꯄꯛꯀꯦꯅꯦ ꯃꯌꯥꯝ ꯆꯦꯡꯒ꯭ꯔꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯡꯒ꯭ꯔꯨꯝ ꯆꯝꯊꯣꯡ ꯀꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯑꯗꯨꯗꯩꯗꯤ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯕꯤꯠ ꯄꯥꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯑꯗꯨꯗꯣ ꯉꯧꯕꯤꯅꯤ ꯑꯗꯣ ꯏꯁꯇꯤꯛꯁꯤꯅ ꯍꯌꯦꯡ ꯉꯧꯅꯤ ꯍꯥꯏ ꯈꯪꯗꯦ ꯃꯥꯅ ꯂꯣꯏ ꯉꯧꯔꯝꯃꯤꯅꯤ ꯁꯤꯁꯦ ꯉꯥ ꯃꯀꯣꯛꯀ ꯉꯧꯕꯅꯤ ꯁꯤꯁꯨ ꯑꯃꯦꯠꯄꯤꯁꯤꯁꯨ ꯃꯥꯅ ꯉꯧꯔꯝꯕꯅꯤ ꯑꯩ ꯕꯣꯟꯙꯨꯗꯨꯅ ꯑꯗꯩꯗꯤ ꯁꯦ ꯍꯩꯅꯤꯡꯖꯣꯝ ꯉꯧꯕꯗꯣ ꯀꯣ ꯍꯩꯅꯤꯡꯖꯣꯝ ꯉꯧꯕ ꯑꯗꯨꯗꯩꯗꯤ ꯁꯦ ꯉꯔꯥꯡꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯁꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨ ꯆꯥꯛ ꯂꯩꯖꯔꯦ ꯃꯌꯥꯝ ꯍꯧꯔꯒꯦꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯦ ꯋꯥ ꯉꯥꯡꯗꯕꯤꯗ ꯊꯦꯡꯊꯗꯕꯤꯗ ꯀꯣ ꯆꯝꯊꯣꯡꯁꯤꯅ ꯑꯩꯗꯤ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯆꯝꯅ ꯊꯣꯡꯕ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯇꯥꯔꯦ ꯉꯁꯤꯒꯤꯁꯦ ꯆꯝꯊꯣꯡ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏ ꯇꯥꯗꯣꯏꯅꯤ ꯑꯩꯅ ꯊꯥꯎ ꯃꯆꯨꯝ ꯑꯃ ꯍꯥꯞꯄꯦ ꯃꯆꯨꯝ ꯑꯃ ꯑꯗꯩꯗꯤ ꯃꯆꯨ ꯃꯔꯥꯡ ꯈꯇꯪ ꯍꯥꯎꯅꯕ ꯍꯥꯏꯅꯀꯣ ꯈꯇꯪ ꯍꯥꯞꯄꯦꯕ ꯈꯇꯪ ꯁꯨꯝ ꯀꯩꯅꯣꯒꯤꯅꯤꯀꯣ ꯃꯃꯤꯡꯇꯒꯤꯅꯤ ꯃꯌꯥꯝꯗꯣ ꯀꯩꯁꯨꯝ ꯉꯁꯪ ꯉꯥꯡꯅ ꯈꯣꯠꯅ ꯊꯣꯡꯉꯤ ꯅꯠꯇꯦ ꯆꯝ ꯊꯣꯡꯉꯤꯅꯤ ꯁꯦ ꯃꯌꯥꯝꯗꯨꯗꯤ ꯍꯧꯔꯒꯦ ꯉꯥꯒ ꯍꯥꯞꯄꯒ ꯇꯧꯔꯤꯅꯤ ꯃꯥꯏ ꯍꯩꯅꯤꯡꯖꯣꯝ ꯉꯧꯕꯁꯦ ꯑꯩ ꯇꯦꯁꯇꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯍꯥꯎꯗꯤ ꯍꯥꯎꯏ ꯑꯩꯈꯣꯏ ꯇꯨꯝ ꯍꯧꯒꯠꯂꯒꯅꯦ ꯆꯥꯔꯗꯤꯅꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯑꯍꯥꯟꯕꯅꯦ ꯑꯩꯁꯨ ꯃꯥꯁꯨ ꯇꯧꯖꯔꯝꯃꯤꯅꯤꯅ ꯍꯥꯎꯅꯕ ꯃꯌꯨꯝꯗ ꯁꯨꯃꯥꯏꯅ ꯆꯥꯏ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯅꯥ ꯉꯧꯕꯁꯦ ꯁꯦꯡꯕ ꯑꯩ ꯀꯥ ꯍꯩꯅꯗꯦ ꯁꯤꯁꯦ ꯚꯤꯇꯥꯃꯤꯟ ꯂꯩ ꯍꯥꯏꯌꯦꯕ ꯐꯖꯅ ꯕꯤꯠꯁꯦ ꯕꯤꯠ ꯍꯥꯏꯗꯤ ꯉꯁꯪ ꯉꯥꯡꯕ ꯃꯇꯨꯝꯗꯣ ꯑꯗꯨꯗꯨꯅꯤ ꯈꯥꯏꯗꯣꯔꯛꯄꯗ ꯉꯁꯪ ꯉꯥꯡꯕꯗꯣ ꯑꯗꯣ ꯑꯩꯈꯣই ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯀꯧꯔꯤꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯉꯥꯁꯤꯡꯁꯦ ꯈꯨꯊꯛꯁꯦ ꯉꯥꯒꯗꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦꯗ ꯉꯥ ꯌꯥꯎꯗ꯭ꯔꯦ ꯑꯂꯨ ꯉꯔꯥꯡ ꯉꯥꯗꯣ ꯃꯌꯥꯝ ꯁꯥꯊꯤ ꯍꯥꯎꯏꯕꯣ ꯍꯥꯎꯕꯗꯨꯅꯕꯨ ꯍꯩꯖꯥꯡꯁꯦ ꯄꯨꯝꯗꯅꯕ ꯑꯩꯅ ꯍꯣꯠꯅꯖꯔ ꯊꯝꯃꯤꯅꯦꯕꯀꯣ ꯃꯦꯝ ꯍꯥꯎꯔꯦ ꯃꯌꯥꯝꯁꯦ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯈꯨꯜꯂꯛꯀ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡ ꯑꯗꯋꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯉꯔꯥꯡꯁꯨ
ꯄꯨꯡ ꯕꯥꯔꯣꯒ ꯃꯤꯅꯤꯠ ꯀꯌꯥꯗꯅꯣ ꯀꯥꯔꯟ ꯆꯠꯈ꯭ꯔꯤꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯄꯨꯡ 7ꯇ ꯂꯥꯛꯏꯅꯦꯕ ꯁꯟꯗꯥꯋꯥꯏꯔꯒꯤ ꯉꯁꯤ ꯑꯩ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯐꯖꯅ ꯑꯦꯛꯖꯦꯛ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯒ ꯁꯨꯝ ꯑꯣꯏꯗꯣꯏꯃꯤ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗꯨꯒ ꯆꯝꯊꯣꯡꯅ ꯃꯦꯠꯁꯜꯂꯦ ꯁꯣꯔꯤ ꯀꯥꯡꯁꯣꯏꯅ ꯃꯌꯥꯝ ꯑꯩꯒꯤꯁꯤꯒ ꯍꯦꯛ ꯀꯩꯅꯣ ꯂꯩꯀꯣ ꯇ꯭ꯔꯦꯟꯒꯤ ꯑꯗꯨꯃꯥꯏꯅ ꯐꯥꯡꯅꯕꯗꯣ ꯂꯝꯕꯤ ꯐꯥꯡꯅꯕꯗꯣ ꯑꯗꯨꯗꯨꯅ ꯇ꯭ꯔꯦꯟꯁꯦ ꯉꯥꯏꯇ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯇꯥꯔꯤꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯝꯇ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯥꯏꯅꯀꯣ ꯀꯩ ꯉꯥꯇꯣꯏ ꯑꯝꯇ ꯊꯣꯡꯉꯒ ꯑꯝꯇ ꯆꯥꯊꯔꯒꯦ ꯇꯧꯕꯀꯣ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯇꯣꯏ ꯊꯣꯡꯉ ꯄꯨꯖꯔꯛꯀꯅꯤ 하오니 마야 멘비시 마야 멘비시 그러니까 하피노 방법이야 아이 할게 싱가당 하베야 여기 ꯆꯅꯝꯗꯨꯁꯨ ꯂꯧꯊꯣꯛꯑꯦ ꯈꯔ ꯈꯔ ꯂꯧꯊꯣꯛꯑ ꯃꯀꯨ ꯈꯣꯛꯑꯦ ꯑꯗꯨꯗꯩꯗ ꯑꯩꯅ ꯉꯥ ꯄꯤꯁ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨ ꯍꯥꯞꯄꯅꯦꯅꯀꯣ ꯑꯃ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒꯅꯦ ꯁꯨꯔꯒ ꯃꯦꯠꯂꯤꯅꯦꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯑꯣꯇꯣꯉꯥꯁꯦ ꯉꯥꯔꯤ ꯁꯦꯛꯃꯥꯏ ꯉꯥꯔꯤꯁꯦ ꯍꯥꯞꯄꯤꯃꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯩꯅ ꯃꯁꯤꯡ ꯊꯤꯍꯧꯕꯗ ꯎꯕꯗꯗꯤ 9ꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯃꯩ ꯇꯥꯔꯦ ꯆꯝꯊꯣꯡꯁꯦ ꯀꯥꯡꯁꯣꯏꯁꯦ ꯀꯥꯡꯁꯣꯏꯗ ꯍꯥꯏꯈ꯭ꯔꯦ ꯆꯝꯊꯣꯡꯗ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯗꯤ ꯀꯥꯡꯁꯣꯏ ꯍꯥꯏꯅꯕꯅꯤ ꯆꯝꯅ ꯊꯣꯡꯉꯁꯨ ꯁꯨꯝ ꯆꯝꯊꯣꯡ ꯑꯣꯏꯔꯁꯨ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏ ꯁꯤꯒꯅ ꯀꯥꯡꯁꯣꯏ ꯑꯣꯏꯔꯒꯅ ꯀꯥꯡꯁꯣꯏ ꯆꯝꯊꯣꯡ ꯑꯣꯏꯔꯒꯅ ꯆꯝꯊꯣꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯝ ꯍꯥꯏꯅꯩ ꯀꯥꯡꯁꯣꯏꯗꯤ ꯀꯥꯡꯁꯣꯏ ꯍꯥꯎ ꯆꯥꯛꯀꯗꯤ ꯂꯧꯖꯔꯣꯏ ꯅꯨꯡꯊꯤꯟꯗꯁꯦ ꯆꯥꯛ ꯆꯥꯗꯦ ꯋꯥ ꯉꯥꯡꯅ ꯂꯣꯏꯕ ꯈꯪꯍꯧꯗꯦ ꯑꯩ ꯌꯦꯡꯉ ꯀꯨꯀꯔꯗ ꯆꯥꯛ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯃꯇꯨꯝ ꯇꯥꯏ ꯑꯩꯅ ꯆꯥꯏ ꯏꯔꯨꯒ ꯃꯥꯏꯊꯔ ꯐꯖ ꯆꯥꯔꯅꯤ ꯂꯣꯏ ꯍꯥꯎꯔꯦ ꯀꯥꯡꯁꯣꯏ ꯉꯥ ꯊꯣꯡꯕ ꯉꯧꯕ ꯑꯁꯤꯅ ꯁꯤꯁꯨ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯑꯃꯦꯠꯄꯤ ꯂꯣꯏ ꯈꯔ ꯈꯔ ꯂꯦꯝꯃꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯔꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯇꯧꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ ꯂꯣꯏ ꯍꯥꯎꯏ lối hào đó Chả bún thêm mông cha rồi mình thắc thắc nô mà Nga thùng phải bấm gì á, bằng tố cái tay này
Hả? Lên mày. Xe lên mà lôi hảo ấy, càng thôi xe. Nga mà tùm đi xe. Lột cắn nga xưng. Mà ấy cái nó sẽ càng thôi phần hai rồi. Thong 뭐부터 동안 합박하니 내면 까리까리 한 통이는 또 송강하니 쟁룸 레바 하마다 jadi Hawaii một số đi rồi kadang ka kubakta một đằng ngược hai tay này quả jadi tilau masa đó mari ka juga di kami sin bi tomato ado amaka dari chana manao amani ka ado hapaga yakta put pani sak mai ngari ani ka thada ra em phải ao ấy sầm thùng đó Hawaii tích khá biểu mà hao rất là hiền mà đi sẽ sao mà mình tên này không được ní sao để mình đi không ngồi anh hay đi bộ xe sẽ cảm hậu nên bộ khâm liệt sinh gì thế đấy đi mà cái hay xe hay ninh rộm khá là tăng xe bùng vào đây không là thằng bị đâm mai xe xử lý giặc đi tàu đó hảo rồi bạn mai xe cái gì mà happy thùng đó mà dù của thân đi mà happy à làm tôi đi ai video sẽ xuống sàng đồ kita đấy Ngam mate kasi lo sa lagay ang video si mayam pamira kati like tawa subscribe tawa mayam share tawa kaupi kanu mapung phan tawa channel sebu mapung phan view bisan ma blog pu singhat pu mayam na support taw view mathangi video da nungai ba hapsara ke mayam bye bye